yamna good mood amada yam nungaiba asa amada akhoi se harau na loina maksatli an laibak thiba haigadra margi thamoi dagi ngangthokpa wa amata ngangthokpa ngamamdaba dumadi akhoi gi thamoi sida o mana karigumba khara warasuwana ngamdrana wafam kharadang thambira magadi imphal dagi akhoi gi Mahadeva yangang popi helan gebadagi kuki gi khul mayam ama lalaga khudong thiba mayam ama legadoba mayam singdu lalaga madugi akiba bo phawdana ma la agadi wafam kharadi soidana phongdo onganina chacharuba khoigi thamoida ngasi wahang kharadi tholaktabadi natteba tawudabu luri bapoti mana laktni mamang sida se ngasai Dr. Kiran so haigre June 18 naina June 19 sida akhoi gi maitai gi amalai hojik su kuki ga maitai ga tawi matam amada su June 18 gi thodok sigi matang da kana gumba khanana di translate tobo matam da it seems maitai ga naga ga gi marakta confront tong no badong na mayam na puthu eba actually the fact was not that asengba makti adu natki deba matam du gi government of India gi decision do Government of India ki decision do we the people maitai sing sini yaning de haidana adugi mayok to hogi baneba whereas akoi na sangsin gi ba akoi gi pen da bagi control to hobang ngamauda ba mayam sing aduna mang ta ki ba sing tu sum khalura kanda community kharana o moina hauri basi akoi gi mayok to oirobore and khangi be wani taseng badi maitai simuk phabasi ani sudabrain khaleba hojik su kuki da akoina tatana so dum khoi hajei kwa we are still not waging the war against any community kana kumba jati Purup kuntra tarumuk leminaba Manipur sida leminaba sida maitai kanam taki mayok thamoi sokna ba khoi masen machet tanana ba adu ada taunana ba wafam se thoina leitabren khalleba kuki gi su adu mangai akoina makoi da hoji khana ba horude akoi di peace loving people neba santi yam pamje ba khoi di chana sinana idea of Manipur gi manung du da nungsina na leminaba se haibneba lam gi wana taba nungsina na lemina si haibni matam du da June 18 gi thodok thoki bedusu akoina tawgriba irang dusu naga gi mayokta nateba matam du gi government of India na lawrakiba phirep to there is injustice adu injustice oi madulobam thokte haibagi irang hogi baneba kana gumba kharana di naga gi mayokta akoina hogre na adumaina lan logi bewani asengbadi adu suknat nat kideba judicious ogedaba adugumba phirep khara legiba do government of India gi adugi mayokta sangjan gi baneba hauji Muivah lak tingi mamangda Manipur da irang thengkhang naina thokiba mayam gi matang da they have invited akoi gi CSO tongan ba CSO mayam gi representative singche makoi baton tawra kanda Hebron da chattana Dimapur da chattana we held rounds of talk with them koi wari tangkak naina several talks pangthokraba neba ko pangthokraba matung sida akoi se handaki mana Ukhrul Da lakpasida akoi mayam su lakpiu khotpiu yaubiu khotpiu hoina tawdna kayara khanaraba matung da akoi kari dawge ne adu chatbabu kashu kaidena akoi da to us we don't have enemy akoi di nungaina ta bakanamta leite yekna basu leite karisu kaide chatlaga loire mana aphaba wakhalo na ma thamamdana idea of Manipur se masi hen strengthen oigadaba hen mapangal hapkadaba wafam khara soidala halora abanina Hiram Gadrebagi Asaneva, Lureba Poti, Home Ministry, Ayaba Makak Yauraga, Mark Lakibanina, Mana Lak Wasida, Home Ministry, Government of India Hazabatare in short. Underlying philosophy, Ironunda, Kari Gumbakara Tamaga Mazi Tara Ibra, Haibigi Pot Amakalai, say Mangangsana Haibigi Budu, Malak Pasina, Sagi Mangangsana Hangwiri Wapam Dugi, Ayaba Mapi Habidina Teva, Akogi di Nuksina Bedo, still Akogi Pirepti, Maitegi Pirepti, with different community that living together with us, Adum maintain peace and communal harmony do, Adu Kaidan Adumak Tambado, Madudi Akogi Pirep ni Hybrid. Yamna matam sang na nagamiyam gidamu horiba aduga hojiksu waroshin purakpa ngamdriba dubu India government amadi marpu enensanai marakta yananabagi lambi amadi framework agreement se yam kuina sahi
tara helak la phawba hujik chap chaba waroishin ni puthok ngamdri adubo loi suksoi soidana waroishin purakani framework agreement ni makha da purakani haibna singba tongan tongan fum kya mo phongdo khiba adugumba mifam miwisha kya tin mufa mifam mapang oigi aduga numit nipani gi khongsan ni man hujik leri basi khoi mahana phongdo lo mi wafam ahubagi khoi tangkuni thogi numit sida mahana phongdo khi wafam sida kari ki phongdo khi kamain tau khi habdu matang da hanbagi khoi wafam si khoi geno oja Birendra na thambi geno handaki ningol chakobo mamang hek mamang sida tarikuni thoi sida Ukhrul da tongan mamba phamani da pangthok khiba thorom mamada Ukhrul gi kachin koya da leiriba mipum khudimak nupi angang ahal thi dana mi lishing humpu mukna baksi ground amasung tangkhul nagalong ground da NSNIM gi luchingba General Secretary gi thawai puriba Prime Minister so hainariba thunga leng Muivah chahi yankhai gi matungda lakhiba matamda miyam khupna mahakpo haraute amna okay pikliba school gi angang singna lambi da NSNIM gi phiral paidana Muivah na lakpa matamda haraute amna okay miyam khopna tin khiba aduna thoidok hendok na Muivah gi pukning da su yamna emotional oiba khara phauki da badi sunat nate akoi gi imphal da gi su CSO mayam gi luching basing senior citizen sing baton tawruk sing ayamba numitu da loina satli I myself I isamaksu numitu da chacharui aduki matik numitu gi saktam du uba matamda makogi unity si asira haibasima numitu da gi akhoi khangba ngamjaki naga singi oina khaktana tana prithvi da leiriba leibak kayana revolutionary leader ama oina masak khangaba adu ki matik naga miyam gi damakta khanbada masagi depression laina na nadana punsigi aroiba matam yokshilak chahi yankai hena magi ponopam lamdam da lakhidraba manipur sida khongdara khidraba naga gi nation amagi damakta achoba mangla namada asa mayam thammerga miyam khupna ikai khumnariba misak aduna lakhiba matamda nimituda miyamna yam haraute yamna okhibadu uba matamda aduki matik thamoi sida pain badi pokhi but very unfortunately masi baksi ground da chopper da laktana baksi ground da masi landed tawre mafam maduda maga homin kamin rakhiba marum mapang nuksiba punamak sing unadana wari watai sadana samin thakminadana tawraba matungda lambida kilometer ani ohum muki changsi main road ta la erga school gi angang sina nagyeta leirerga phiral paidana nuksibo hai mayam ama law khongdana ma bu haraute amna oga tangkhul nagalong ground yorakhe yorakhiba matamduda masagi phibam physically yam weak oiba chopper da lakpagi awaba mayam ama leiba adagi ahal osalakpanina mangonda khajiktang haksangi phibam sina yadaba kaudana mahasinu mitudadi laibak thidana wangang gitre magi mahut silaga deputy atoke launcher BS atemna numitu da wangang ki man ngang ki bawasi general secretary masamagna ngang da ba mayam singdu magi phibam duna yada dana ngang gi da bagi wani adu magi mahut silaga BS atem deputy prime minister sina miyam da thamki moina thamki basi yam phajai phajari bo wafam sing asida NSNIM na NNC haidana lerambadagi 1980s lising machamapan marfu dagi NSNIM haidana tongana tholaga
lingkhattana lakhibadagi ngasi phawbasida makoina thengnareba awabagi nungaibagi makoigi naga miyam gi damakta moina laurakpa thaudangsing tongan tongan ba journey sida moina thengnarakhiba hauji phawbada karai yauna khumang sauksin bangame makoina kari kari taukhre makoina karai karai da kari taugi bharat sarkar ga kari taugi adudagi lakadaba sing chahi future gi damakta khallaga what they have decided to do for the future tungda lakadaba sing gi damak moina khallaga kari taugani haibna chingba marik chumba wafam mayam amakak thamki maduda thamgiba wafam sing dugi manungsida makoina panba amakak lei Indo Naga ceasefire political peace process si lising chamapan marbuda taret ke August ki tarik amadagi hauraen hai makoina ngangiba waduda lising chamapan marbuda taret ke August ki tarik amadagi santigi wari sanabasi haura arba matungda sum matang sum lakpada akoigi lising anigi July ki tarik tarama thoida Amsterdam da moi anirak suba oina makoisi unadana wari watai sanaki matamduda makoina Amsterdam joint communique haidana amakak leigri karino hairadi Nagalim si unique history ama oina masi Bharat Sarkar na recognize acknowledge taure haiba makak matamduda leikhi madugi makhata rakpa ahum subada framework agreement si lisingani ga tara mangagi August ahumda Bharat Sarkar ga soi taunagre adugi taunagi bagi makha chatharakpa sum chatharakpa step level kaya da sum chatharakpa singdo madu masa khaina numituda honorable prime minister gi makhogi general secretary gi mahut silaga numituda akhogi bs atem deputy ato kilonsar na mayam da thamki akoina masida pusanjana ngai ba wafamdi NSN IM gi haurakpadagi ngasi bawda laiba mayon se masi makoina phongdoiba mayam singsida mayon si tangkak singda makoi si mayon si khara hongbra masi mayon sina sum hongaga laaga so makoi gi phirep amadi adum stick togdana laibra haibasi hojiki makoina piriba speech Prime Minister gi Muivah gi Thungaling Muivah gi speech sida masida mayek sengda utleba makoina hairi si conclusion da moina ya phajaba am hai Kari Haikhi da negotiated political settlement between India and Nagalim shall conclude only according to the will and the purpose of Yahweh Almighty for the Holy Scripture says aina haidi makoina saidigi changsel laiba hek hobadagina ngasi bawbada changsel lakiba puna maksing sigi masi makoi di khongbam amatel hongoi sunglep lepoi makoi gi constitution oigera makoi gi flag oigera makoi na haigiba ngangnagiba Amsterdam da ngangnagiba degi framework agreement da lainagi bu wafam singdo madugi wang maduda moi kari mata chatloi maduda stick tawrakanda Isorgi Tauzandagi Yanaba Amakak Madudai Duda La Aganda Nagagi Waroshin se Porakani Hibasi Samlapa Makogi Pigi by speech to give warol in a hand by Tankaksida Tamzaka. Yam Noiza Kumakatarana the Birendra the last again Kugi NSN IMG Kugi Lusing Bob Mihamna Oak Pasina Kugi Manipur relative to one fruitsing Young Saruki Basina Makoida Talib Dimanasi Yare Hairibra Paduga Mahaki Pondolombo Kalun Sing Sida Apun Manipur Wafam Nathividamba Sina Nathividam Laga Masiki Matana the Kari Wafum the Pondolum de Sidika Mani Babes Mangangsa Sangi Dr. Kirana so Suzatana so Yamna valuable poiba point mayamama marik chumna masa khaina thambire ko mangang sana su yamna reasonable oiba question nama wafam khara pukat pire hoi khana ningai oiba yamaru oiba pot amakhang ni akhoi da su isa da su
ꯐꯥꯎꯖꯔꯤꯕ ꯄꯣꯠ ꯑꯃꯈꯛꯅꯦꯕ ꯂꯤꯁꯤꯡ ꯑꯅꯤ 2002 ꯖꯨꯂꯥꯏ 11 ꯑꯗꯨꯒ 2015 ꯒꯤ ꯑꯣꯒꯁꯠ ꯀꯤ ꯇꯥꯔꯤꯛ 3 ꯗ ꯚꯥꯔꯠ ꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭र मोदी मसा यावबा मिहुत मयाम अमगा NSNIM की रिप्रेजेंटेटिव headed by Prime Minister Mr. Muivah na luchinga kanda official signing of agreement amakak tawnagre hojik laiba port se makhoi gi laiba port se di madugi yanagiba Amsterdam da yanagiba wafam aduga framework agreement ki wafam adugi sanctity adugi letter and spirit ki sanctity do madu violate toba su ayaro have haibadi lising amaga chamapan humpumanga gi humpumanga da NNC gi National Assembly na TH Muivah si General Secretary oina khankre but after the fall of NNCC kai khraba matungda lising ama chamapan marfu gi January tarik 19 da pangthokiba National Assembly amakakna Thungaleng Muivah si NSNIM gi General Secretary oina amukhale khallaba matungdagi ngasi bawgi chathara iba journey sida akoina yengba yaba wafam khare le idea of manipur gi wang masida pot khare leibra haiba pot amaka khoina khane ningai oba pot am le Thungaleng Muivah na manipur da lakpasi mana la age hairaga hekta lakpa yade a consent ayaba maka government of India de change government of India ge ayaba chi changbasi longna na bo khona ba matam khara di changre but home ministry the concerned ministry has given the acceptance ayaba pirakhi bagi matungina tarik 22 da lakre manipur gi khongsat ta haitare magi pongnopam lamdam somdal da chatpa yauna senapati ukhrul sidaisida la ibasigi khongsat sigi ayaba se pirakhi basigi matang sida aina wafam ketang thamjage bako numitu da akoi gi maitai gi valley gi habatare especially maitai gi CSO mayam gi representative mayam amakak yamna good mood amada yam nungaiba asa amada akhoi se harau na loina maksatli an laibak thiba haigadra margi thamoi dagi ngangthokpa wa amata ngangthokpa ngamamda badumadi akhoi gi thamoi sida o mana karigumba khara warasuwana ngamdrana wafam kharadang thambira magadi imphal dagi akhoi gi Mahadeva yangang popi helan ge bedagi kuki gi khul mayam ama lalaga khudong thiba mayam ama legadoba mayam singdu lalaga madugi akiba bo phaudana ma la agadi wafam kharadi soidana phongdo nganina chacharu bo khoigi thamoida ngasi wahang kharadi tholaktabadi natte tawdabu luri bapoti mana laktringi mamang seda se ngasai Dr. Kiran so haigre June 19 naina June 19 sida akoi gi maitai gi amalei hojik su koki ga maitai ga tawi matam amada su June 18 gi thodok sigi matang da kana gumba kharana di translate toba matam da it seems maitai ga naga ga gi marakta confront tong no badong na mayam na puthu eba actually the fact was not that asingba makti adu nat ki deba matam du gi government of India gi decision do government of India ki decision do we the people maitai sing sini yaning de haidana adugi mayok ta hogi baneba whereas akoi na sangsin gi ba akoi gi pen da bagi control to hobang ngamauda ba mayam sing aduna mang ta ki ba sing tu sum khalura kanda community kharana o moina hauri basi akoi gi mayok to oirobore and khan gi wani taseng badi maitai simuk phabasi ani sudu brain khaleba hojik su kuki da akoina tatana so dum khoi hajei kwa we are still not waging the war against any community kana kumba jati Purup kuntra tarumuk leminaba manipur sida leminaba sida maitai kanam taki mayok thamoi sokna ba khoi masen machet tanana ba adu ada tawnana ba wafam se thoina leitabren khalleba
Kuki gisu adu mangai akoi na makoi da huji khanaba horude akoi di peace loving people neba santi yam pamje yaba koi di chana sinana idea of Manipur gi manung du da nungsina na lemina base haibneba lam gi wana taba nungsina na lemina si haibni matam du da June 18 gi thokdok thoki bedusu akoi na taugrib irang dusu naga gi mayokta nateba matam du gi government of India na lawrakiba phirepto there is injustice adu injustice oi madu lobam thokte haibagi irang hogi beneba kana gumba kharana di naga gi mayokta koina hogre na adumaina lan logi bewani aseng badi adu suknat nat kideba judicious oge daba adu gumba phirep khara legi bedo government of India gi adu gi mayokta sangjan gi beneba hauji Muivah lak tingi mamangda Manipur da irang thengkhang nai na thokiba mayam gi matangda they have invited akoi gi CSO tongan ba CSO mayam gi representative singche makoi baton tawreeba baton tawra kanda Hebron da chattana Dimapur da chattana we held rounds of talk with them koi wari tangkak naina several talks pangthokraba neba ko pangthokraba matung sida akoi se handaki mana Ukhrul Da lakpasida akoi mayamsu lakpiyu khotpiyu yaubiyu khotpiyu hoina tawdna kayara khanaraba matungda akoi kari dawge ne adu chatbabu kashu kaidena akoi dadi to us we don't have enemy akoi di nungai na taba kanamta leite yekna basu leite karisu kaide chatlaga loire mana aphaba wakhalo na mathamamdana idea of Manipur se masi hen strengthen oigadaba hen mapangal hapkadaba wafam khara soidala halora abanina Hairam Katrabagi Asaneva, Lureba Poti, Home Ministry, Ayaba Makak Yauraga, Mark Lakibanina, Mana Lak Pasida, Home Ministry, Government of India Hazabatare in short. Underlying philosophy, Ironunda, Kari Gumbakara Tamaga Mazi, Tara Ibra, Haibagi Pot Amakalai, as I Mangangsana Haibigi Budu, Malak Pasina, Sagi Mangangsana Hangwiri Wapam Dugi, Ayaba Mapi Habidina Teva, Akogi di Nuksina Budu. Still, Akogi Pirepti, Maitegi Pirepti, with different community that living together with us. Adum maintain peace and communal harmony do. Adu kaidan adumag thambado. Madudi Akogi Pirep ni Haibaneba. Aduda Laiba Magi Handaki Kongsat Sida Koina Sum Kanabiwaniko. Masidais Mogi Foundation of Sovereignty. Nagagi unique history se Masi Nasagi 2002 July 11 da Amsterdam da Yanakiba ID Bharat Sarkar gi Yanaki Buwapam adu 2015 da 15 gi August ki tarik ahum da Yanakiba warol anisina Mogi Foundation of Sovereignty aduga Nagalim gi Kogi Kari Haikhi Mogi unique history se Masi Sumkai Kahendana Madu Thamgadabani Madu defend Gadabani still Moina Khalibu Wapam di Akoina ning tambata libase masi irai laina icham chamne ta pithora kadabadu natte madugi damakta naga miyam akoina sem sagadabani haibaneba madaidu da akoina wakan sida sum kharaga poglai base still akoina thamoi sida yam chamna amna mamangai matam amada akoigi ipa ipu singi haktaktagi nuksinana chana chinana leminarpado madugi liklam duda madugi Poram po mituda akoise dumak tung koina dum samina dana nuksinana lehoragadi Manipur se kairoidra haibegi Assam da akoidi maduna mang tharakanda moina koi ma lakpa matam da koina hara hora uksatana ma okpa yaururubse madugi pandam neba madugi pandam dugi ona tainabada karigumba wakhalon ama leiramaba government of India gi suleiramaba adai matang du do oiragadi ngasai akoigi sincerity se akoigi innocence se madu attack torpani haidana challenge torpani na koisu matam amada artha lakani matam du da su provocative oiba pot khara dumak la oi haiba su koina haibangam deba aduga akoigi standi that means maitegi standi oining bo oshinoba magi punsisi tungi punsisi tela abaneba mang khuna lamba phanga abani aina ek Somdal si the Popadegi, Mirol Tarak Padegi, Aina Nagamiamgi, Luchingbam oina revolutionary leader amo oina.
ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯄꯤꯒꯅꯤ ꯑꯩꯈꯣꯏꯅ ꯄꯣꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯅ ꯈꯜꯂꯝꯕ ꯄꯣꯠꯁꯦ ꯑꯩꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯁꯤꯗ ꯄꯤꯔꯝꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯑꯃ ꯅꯨꯡꯅꯥꯡꯕ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯃꯅ ꯂꯩꯅꯥ ꯑꯃ ꯑꯣꯏꯔꯒ ꯅꯥꯗꯅ ꯄꯨꯟꯁꯤꯁꯦ ꯂꯣꯏꯒ꯭ꯔꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯟꯖꯔꯤꯕ ꯑꯆꯧꯕ ꯂꯨꯆꯤꯡꯕ ꯑꯃꯅꯦꯕꯀꯣ ꯃꯥꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯈꯔ ꯂꯩꯌꯦꯕ ꯉꯁꯤꯐꯥꯎꯗ ꯃꯥꯒꯤ ꯃꯆꯣꯏ ꯇꯥꯕꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯄꯣꯠꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯁꯤꯅꯁꯨ ꯇꯥꯗꯦ ꯀꯔꯤꯒꯨꯝꯕ ꯑꯏꯕ ꯋꯥꯔꯣꯜ ꯑꯃꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯈꯤꯗꯦ ꯑꯁꯤꯒꯨꯝꯕ ꯄꯣꯠ ꯈꯔꯁꯤꯗꯤꯀꯣ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯂꯩꯕꯥꯛꯁꯤꯗ ꯅꯠꯇꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯀꯌꯥꯐꯥꯎꯅ ꯃꯗꯨꯝꯕꯒꯤ ꯃꯥꯒꯤ ꯑꯦꯇꯤꯆꯨꯠ ꯐꯤꯔꯦꯞꯇꯨꯃꯗꯤꯀꯣ ꯉꯁꯤꯐꯥꯎꯗ ꯃꯥꯒꯤ ꯗꯤꯇꯔꯃꯤꯅꯦꯁꯟ ꯃꯌꯥꯝꯁꯤꯡꯗꯨ ꯎꯔꯨꯔꯀꯥꯟꯗ ꯃꯌꯥꯝꯅ ꯐꯤꯗꯝꯅꯐꯝ ꯑꯃ ꯐꯤꯗꯥ ꯑꯃ ꯐꯪꯉꯤꯕꯅꯦꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯛꯏꯕ ꯈꯣꯡꯆꯠꯁꯤ ꯋꯤ ꯋꯦꯜꯀꯝ ꯏꯠ ꯕꯠ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯔꯤꯒꯨꯝꯕ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯑꯃ ꯇꯣꯉꯥꯟꯕ ꯑꯦꯁꯄꯦꯛ ꯑꯃ ꯂꯩꯔꯝꯃꯒꯗꯤ ꯗꯦꯌꯔ ꯂꯥꯏꯁ ꯁꯝ ꯏꯁꯨꯁ ꯑꯗꯨꯗꯤ ꯂꯩ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯔꯤꯚꯣꯂꯨꯁꯅꯔꯤ ꯂꯤꯗꯔ ꯑꯃꯒꯤ ꯒꯨꯟ ꯆꯦꯜꯂꯝꯃꯕ ꯕꯔꯁꯦꯇꯥꯏꯜ ꯂꯤꯗꯔ ꯑꯃ ꯃꯉꯝ ꯁꯥꯅ ꯂꯥꯛꯀꯗꯕ ꯆꯍꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯃꯌꯥꯝ ꯑꯃꯒꯤ ꯃꯗꯨ ꯎꯕ ꯉꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯅ ꯑꯗꯨꯒꯨꯝꯕꯒꯤ ꯃꯒꯨꯟ ꯆꯦꯟꯕ ꯂꯨꯆꯤꯡꯕ ꯑꯃꯈꯛ ꯑꯣꯏꯔꯝꯃꯒꯗꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯗꯅ ꯑꯔꯣꯏꯕ ꯃꯇꯝꯗ ꯃꯥꯅ ꯁꯦꯅꯥꯄꯇꯤꯗ ꯇꯥꯔꯤꯛ 19ꯗ ꯄꯥꯡꯊꯣꯛꯀꯗꯣꯔꯤꯅꯤ ꯂꯥꯏꯕꯛ ꯐꯗꯅ ꯃꯥꯅ ꯃꯗꯨꯗꯩꯗꯨꯗ ꯋꯥꯐꯝ ꯈꯔ ꯀꯥꯡꯊꯣꯛꯑꯝꯗꯅ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯁꯦ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯁ꯭ꯇꯔꯦꯡꯊꯟ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯑꯝꯃꯒꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯍꯟꯗꯛ ꯃꯥ ꯂꯥꯛꯄꯁꯤꯗ ꯈꯜꯂꯤꯕ ꯑꯁꯥꯗꯣ ꯍꯦꯟꯅ ꯃꯗꯨ ꯃꯄꯨꯡ ꯐꯥꯒꯅꯦꯅ ꯑꯩ ꯈꯟꯖꯩ ꯕꯤꯔꯦꯟꯗ꯭ꯔ ꯑꯔꯣꯏꯕ ꯔꯥꯎꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯂꯝꯗꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯡꯗꯣꯛꯍꯟꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯃꯌꯥꯝꯗꯒꯤ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯄꯦꯅꯦꯂꯤꯁꯁꯤꯡꯅꯁꯨ ꯊꯝꯕꯤꯔꯤ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯗꯤ ꯀꯃꯥꯏꯅ ꯑꯔꯣꯏꯕꯒꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨ ꯐꯣꯡꯗꯣꯛꯄꯤꯌꯨ ꯃꯉꯥꯡꯆꯥ ꯌꯥꯝ ꯁꯝꯅꯀꯣ our names come from our ancestor ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯗꯒꯤ ꯂꯥꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅ they fought the war against the British ꯁꯝꯔꯥꯖꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯁꯣꯛꯈ꯭ꯔꯤꯗꯣ ꯃꯩꯇꯩꯒꯤꯗꯃꯛꯇ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯅ꯭ꯌꯨ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯒꯤ ꯅ꯭ꯌꯨ ꯄꯤꯁꯐꯨꯜ ꯀꯣꯑꯦꯛꯖꯤꯁꯇꯦꯟ ꯑꯃꯒꯤ ꯂꯤꯒꯦꯁꯤ ꯑꯃ ꯄꯥꯁ ꯇꯧꯕꯤꯔꯝꯃꯕ ꯃꯥꯒꯤ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯤꯅ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟ ꯀꯨड ꯕꯤ ꯄ꯭ꯔꯥꯎꯗ ꯑꯣꯐ ꯍꯤꯝ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯤꯔꯣꯜꯁꯤꯡꯁꯤꯅ ꯃꯥꯒꯤꯗꯃꯛꯇꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯔꯤ ꯍꯥꯏꯅꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯃꯈꯛ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ ꯊꯦꯡꯛ ꯌꯨ